Ngasi ayu pung mangarom tabaduaida Imphal West District ki Wangkoi Police Station dagi awang nongpokta kilometer mangarom chalaga leiba Haurebi mayai leikai Seram leirakta chahi nifu nipan lom surabi nupi ama chahi marirom surabi machanupi ka phamungda siduna leiramle hairi Laikhidrabi nupi adugi mameng ningombam ningol adhikari mayum ongbe Basanti kawi chahi nifu nipan lom sure Mahag bamon leikai dagi Laikhidraba e thoibagi loina bini hairi Laikhidraba and Basanti Machin Manau nupi ngakta ani poi mama mapa nauna kainakre bamon leikaidagi e thoibaga yumban minaraba matung haurebi mayai leikai siram leirakta leiba Basanti gi mayumda e thoiba yawung ilaga leibani en Basanti gi mapuroiba e thoiba laikidabasu chahi ama makhairom phare hairi thogdo adugi matangda Wangoi Women Police na case ama lokhatle crime scene adu State Forensic Science Laboratory team amana yengshilaba matung postmortem gi dama RIMS gi mokta thamkra hairi